ꯈꯨꯔꯨꯝꯖꯔꯤ SKTV News pu yengbiriba pumnamakpu laikhuram thoithoi chanuna taram nokchari ahanbada maroiba paw Togan balamda mai pakna mathau pangthokliba Manipur gi furup ahum gi miyoi ahum PM Narendra Modi na mahakki man ki baat ta thagatpa phongdokhre BJP lengak na state asida dictatorship ki lengak lon chathaduna lakli haina CLP leader Okram Ibobina maral sikre Laikhidrabi KH Chawbagi achumba wayan puthu maralai ba chairak ki gadabani haiba demand tawduna iram sifaida miyam na wakat mifam chathakre Hauzik pau sandokna pizari Togan ba lamda mai pakna mathau pangthokliba Manipur da khundaminari ba furup ahum gi miyoi sing Prime Minister Narendra Modi na ngasi mahakki man ki baat ta thagat ba phongdokhre solar energy gi matang na yumthong khuding amadi health care kharada mai phanghanbagi campaign chathariba moirangthem set wa amasung udagi traditional handicraft ki pothok libi Turchanpur dagi Margaret Ramtier Sim amadi Senapati district ta traditional farming mai pakna pangthokliba chokon Krechenabu singthaduna Prime Minister na thagatpa phongdokhibani Thamagi aroiba thangja khudingi pangthokpa Prime Minister Narendra Modi gi ngasi pangthokhiba man ki baat ta mahakna haikhibada Manipur dagi masagi chahi nimfu yodriba moirangthem setna ngasidi thabak oina utpangamle set Manipur gi manung hanjina leiba electricity gi khudong chaba ningthina phangdaba khungang amadagini khudong chadaba si koknabaki setna pambai kaya thirakpada solar energy na solution oigani khangbangamki moirangthem setna solar panel khinduna mai lowbagi campaign ama chathaba hokki campaign asi ngasidi mai pakpa ma oiraktuna Manipur gi manu hanjina leiba khungangi yumthong chamaromda solar power gi matengna mai ngalhanba ngamle mahakna hotna jamanna ngasidi health center kharada solar power na chalaiba yaure haiki PM Surya Ghar Mufti Bizli Yosna gi makhada solar panel khinnabaki-damak leingakna lupa lising 35 dagina marifu fauba beneficiary singda fanghalli Moirangthem setna changsilakliba campaign asi lanai oina pangthoklabaju solar power sizinabagi pandam adumakti chap manana fangbangame solar power ka mari leinaba campaign singda nowa inot amasu piba ngamle haina Prime Minister Narendra Modi na Moirangthem setpu makhata na thagatpa phongdokhi Amaromda Turchanpur dagi Margaret Ramtharsiam na Asanba mitiyang amaga loinana Manipur gi nat amasung chetnabi ga mari leinaba potlam kaya wa amadi una puthokli Margaret asi handicraft ki artist ama oibagi mathakta miyoi kaya gi punsi mahingda so awonba purakpada chawna mateng pangbangamle ngasidi Margaret na miyoi yangkhai romda thabak piduna mahakna puthokliba pothok sing asi Manipur khakta natana Delhi amasung atopa state kaya da yohan mangamle Senapati district tagi Tokhon Kreche na Chatharakhiba traditional farming na maki area da leiba miyoi kaya amaso empower tawbangamle imung manungi miyoi singsu saruk yaraga Krishna na floriculture da thawai loop na mathau pangthorakpa sina togan ba market kaya ga su samnaba ngamle mafam adugi chatnabida yumfam oiba wakhalona matamga chunaba mityengda thabak tawrabadi mai pakpa ngambaga loinana senbitnon da sukhumang chawsin mangami haiba si Krishna na thabak oina utle haina Prime Minister Narendra Modi na makhata na thagatpa phongdokhi श्रीमान मोरांगथेम जी मणिपुर के जिस दूर से और उन्हें ये सॉल्यूशन मिला सोलर पावर में हमारे मणिपुर में वैसे भी सोलर एनर्जी पैदा करना आसान है और इस अभियान की वजह से आज उनके क्षेत्र के सैकड़ों घरों में सोलर पावर पहुंच गई है खास बात यह है कि उन्होंने सोलर पावर का उपयोग हेल्थ केयर और आजीविका को बेहतर बनाने के लिए किया है
चूराचांदपुर में मार्गरेट राम थारसी एमजी, उनके प्रयास ऐसे ही हैं। उन्होंने मणिपुर के पारंपरिक उत्पादों को, वहां के हैंडीक्राफ्ट को, बांस और लकड़ी से बनी चीजों को एक बड़े विजन के साथ देखा और इसी विजन के कारण वो एक हैंडीक्राफ्ट आर्टिस्ट से लोगों के जीवन को बदलने का माध्यम बन गई। आज मार्गरेट जी की यूनिट, उसमें 50 से ज्यादा आर्टिस्ट काम कर रहे हैं और उन्होंने चोखोने क्रिचेना जी का है, उनका पूरा परिवार परंपरागत खेती से जुड़ा रहा है। क्रिचेना ने इस पारंपरिक अनुभव को एक और विस्तार दिया। उन्होंने फूलों की खेती को अपना पैशन बनाया। आज वो इस काम से अलग अलग मार्केट्स को जोड़ रही है और अपने इलाके की लोकल कम्युनिटीज को भी एम्पावर कर रही है। ये उदाहरण इस बात का पर्याय है कि अगर पारंपरिक ज्ञान को आधुनिक विजन के साथ आगे बढ़ाएं तो ये आर्थिक प्रगति का बड़ा माध्यम बन जाता है। कुमजा लिस्टिंग अमगा चनिपान मरीफु मंगादा लिंखतखिबा इंडियन नेशनल कांग्रेस की चामगा निम्फुलक सुबा फाउंडेशन डे ngasi मणिपुर प्रदेश कांग्रेस कमिटी ने सिंधुना इम्फाल की कांग्रेस भवन पांगथोखरे। बीजेपी लेंगाकना स्टेट असिदा डिक्टेटरशिप की लेंगाक लोन चथदुना लाकली हाइना CLP लीडर ओक्रम इबोबिना मराल सिखरे। ngasi पांगथोखिबा INC की फाउंडेशन डे अदुदा CLP लीडर ओक्रम इबोबी CWC मेंबर गायखांगम वेटरन पॉलिटिशियन ओक्रम जॉय, कांग्रेस की हानगी MP थोकचोम मैनिया, MPCC की प्रेसिडेंट कैसाम मेघचंद्रा, जनरल सेक्रेटरी अमदी सेवादल की थौमी कयाना सरुक याखे। थौरंगो मरी लेना CLP लीडर ओक्रम इबोबिना मखा तारदुना BJP लेंगाक लाकपदगी प्रेस अमदी मीडिया सिंबो नमथब हौदुना डिक्टेटरशिप की लेंगाक लोन सथजुना लाकली। कांग्रेस की लेंगाक मतमदा हौदोकलंबा स्कीम अमदी एक कयागी ममिंग ओंथोक्तुना मियामदा उच्चाइबगी थबक चथरी। मियामगी वाखलदा सेंटर अमदी स्टेटता मानब पार्टीना लेंगाक पाइद्रबदी करिगुंबा खुदोंग चाबा अमता फंगलोय हाइना खल्लिबसी अरानबा वाखल्लोनी। स्टेट असिदा कांग्रेस पार्टीना पालिंगई चही 15 की मनुंगदा चही 5 अमदी सेंटर दा BJP की लेंगाक लाखी। मतम अदुदा स्टेट ता पालिबा कांग्रेस लेंगाकना मियामगी फंगफम थोकपा राइट्स खुदिंगमक चप चाना फंगहनखी। कांग्रेस पार्टी ने कैदौनुंगदा मियामगी चाकथोंग अमदी फंगफम थोकपा राइट्स सिंग सेंटर दगी नीरगा लौखिबा लेते। मरम अदुना ngasi ओइरिबा लमदम असिगी फिबमदगी अमुक हन्ना तंगदु लैताबा पुनशिरोल अमदी चौखत खोंगथांगदा मांगजिल थानबा कांग्रेस पार्टी की मपांगल कनखतनबा होतनबगी तंगाई फदबा लैरे हाइना इबोबिना मखाताना फोंदोखी। सरकार पायरिबा बीजेपी की गवर्नमेंट से जैसे बीजेपी ना सरकार पायरमिना सेंथुम प्लूम जे करी तो करी नो मयाम तो ये जेसिदा थाना फाइनेंशियल ईयर सही अहुम है सही अहुम थे नंद पाकर रहे PWD खमदे एनी डिपार्टमेंट मयाम से शिरबने शिब सपन अभी सी बीजेपी ने सरकार पायरमिना तो सेंटर के पैसा हेन पीर अबरा अकोई कांग्रेस ना मयाम की सेवा तौजब मतमदो चही 3 हाइबसे चही 5 अमदी सेंटर द बीजेपी ने शासन तौब मतम मोइना अखोई सियासी पीदब मतिक नतिए मोइने नीरे लोगो दो नतिए अखोई संविधान द पीरी बखोई से फेडरल स्ट्रक्चर ने बखोई से इंडिया की फेनो से शासन सखरी से मणिपुर की फंगम थोक तो मोइने की नीरे लोगो दो नतिए बखोई मतम द नीरे लोगो दिए मणिपुर की फंगम थोक सिया तो संविधान द पीरी बदुगी बतु ईच एंड एवरी डिपार्टमेंट बजट द यामा तो ले मधु लोगो कोई थमोई से शासन तो दरकार होए। इंडियन नेशनल कांग्रेस की सामगा निम्फुमाथोई सुबा मपोक कुमन थौरम सगोलबन ब्लॉक कांग्रेस कमिटी नसु सिंधुना ngasi पांगथोखरे। इम्फाल वेस्ट डिस्ट्रिक्ट की सगोलबन सलाम लेकाइदा लेबा मणिपुर लेजिस्लेटिव असेंबली मिखलदा हानगी कांग्रेस की मिरेप ओइखिबा मोइरांगथे मोमो सिंगी युमदा पांगथोखिबा थौरम अदुदा पार्टी सिगी फिराल चिंखतखिबगा लोइनना पार्टी की मपांगल कनखतहनबा पुन्ना वारेप लौमिनखि। इंडियन नेशनल कांग्रेस लिंखतखिबगी चही चामगा निम्फु सुबा मपोक कुमन थौरम असी खांगबोक ब्लॉक कांग्रेस कमिटी KBCC ना शिलगा वांगबल द लेबा कांग्रेस भवन दसु पांगथोखी। थौरम अदुदा डिस्ट्रिक्ट कांग्रेस कमिटी थौबाल की प्रेसिडेंट N. ब्लुखोई
KBCC की वर्किंग प्रेसिडेंट H Ibomcha, डिस्ट्रिक्ट महिला कांग्रेस कमिटी थौबाल की प्रेसिडेंट L Ngambi amadi ब्लॉक महिला कांग्रेस कमिटी खंगबो की प्रेसिडेंट A तंफा सनाना अथोइब मिथुंगसिंग ओइना सरुक याखी थौरम अदुदा KBCC की सेक्रेटरी युमनाम बसंतना हाइकिबदा कांग्रेस की मतमदा महात्मा गांधी की मिंगदा खुंगंगी सोथना लैरिबा मियामदा नुमित चामनी थबक सुनबा MG नरेगा स्कीम फौदोक्तुना कानबा कया फंगहलगा लाखी स्कीम असी BJP की लेंगकना ममिंग ओंथोक्तुना महात्मा गांधी की ममिंग अमदी फोटो लौथोकपा हाइबसी BJP की थौमी सिंगना चटलिबा लाइनिंग मसक खंगदबगा मानै BJP ना लेंगाक हेक पाइबगा अनिंगबा अपाम्बा तौदुना लेबाक असिबु कांगखोंग चाइहलगा थमली कांगलु फुरुप नाइबा वाखलोंदा थबक तौदुना हिंदू खक्तगी ओइबा लेंगाक सेमगदबनी हाइबा मंगलांदा लेबाक थुगाइनबा BJP ना सिल्ली हाइनसु बसंतना फोंदोकी नेपाल की दमदक कथों मादुगुम्बा बापूजी महात्मा गांधी फादर ऑफ द नेशन मागी लेबा मूर्ति फोटो न सिंबा सेनियत तगी अमसुंग एंजिन नरेगा तगी लखोक्तनी हाइबा अनोबा नसिगे लेगा की काबूसी सथरगिबसी मसाना सजरिबा धर्म को खंद्रबरा भारतवासी पुनमन करानगी न पयोरबगे तमिंग न तौबा हे पालक पुदगी लेबाक सिदा फबधरम तोइदबा जाति अमगा हनानबा इसे अमगा नुसिनानदबा जाति अमगा सनानदबा असुमा यम कमोनेल लोइबा हिंदू खक्तगी ओइबा राइजन सेगदबने हाइबतानी आइदि मैतेनी आइदि हिंदू नते मणिपुर मेटी पागन मयाम सिंसु मकुसु पागन नहीं मोदा पामजबा हरो फंगी ये कादरेदा मुस्लिम ने हाइबने इंटरनेशनल की वादा सोना कदा तुआन तोमा प्राइवेट मयाम लेओनी मखंग मथेगी जाति मयाम पुजल लखरे लोइना सुथल लगा हिंदू ओइदोनी हाइतानी मणिपुर हिंदू ओइदि फाइदगी मसिंग जम नेम मुना धीरो दे मणिपुर हिंदू रेजिडेंस कनानो थिब तकर वागने चिंगननिंगाई ओइबा मओंगदा ngarang laikhidrabi chanambam ningol khaidem ongbi chawbagi achumba wayal puthoktuna mara leiba sing matik chaba chairak pigadabani haiba demand tawraduna iram sifai leirak asangba community hall da miyamna wakat mifam chathakre wakat mifam aduda saruk yakhibi maikai adomgi imamana phongdorakpada chawbagi misi asida laikhidrabi gi mapuroiba yawna imung manung chenaramgadra haibagi thajaba lei maram aduna police na लौखत खरबा चावबगी मपुरोइबा मदि मनेम्बोक अनिगी मथक्ता निंथिना इंक्वायरी चथदुना मिसी असिगी अचुम्बा लंगला लंगजिल पुथोकनबा मरि लेनबा सिंगना होनबियु फिबम असिदा अचुम्बा वायल पुथोकतना नमसिंदुना थमखरबदी ममा ओइबी कयाना मचा निंगोल पोकपगी अकीबा फौरक्तुना युम कै पानबदा नुंगनांगबा अमदि वाखल लैताफम खंगदबा हाइबा दु ओइरगनी हाइना महाकना फोंदोखि नाकल अमरोमदा चावबगी मिसीगा मरी लेना अचुम्बा वायल फंगनबकीदमक ngarang numidang athengbada JAC ama semkhre misi asiga achumba langla langjil puthoktuna mara leiba sing matik chaba chairak pidriba fawba chawbagi thawai yawdraba haksang lawdaba haiba wafam yawna tongan ba makhal ki khongjang kaya changsil lakhigani haina JAC asidigi convener na phongdorakle panba yabadi wangoi khaidem laikai dagi khaidem boinau gi loinabi khaidem ongbi chawba si hokhiba tang kuntaruk ki numidang pungni panrom tarakpa aduwaida yumdagi thokhibadagi thiba khangdana leirakibani maak pu thibagi thabak chatharingai talakta ngarang nungthil pung amarom taba aduwaida khaidem laikai amadi thiamga tainabada leiba lai pakhang laibung manakta leiba umang amagi haibong pambi makhongda thawai yawdraba hakchang oina phangba ngamkhibani सिरिबा इसाजिगी मरमदा पुलिस स्टेशन फजनदरा थमलिबा मनेम्पो अमसु माइ नुपागी मखोइना हापा नत्रासु मखोइदा मतिक चाबा एक्शन लखोपिदुना मखोइदगी प्रमाण चाबा पुथोकपियो हाइना ngasi लेंगाक्तसु हाइजरि अदुगा असिगुम्बा इसाजिंग मयुम पालागा मथों मरong खांगदना मपुरोगी मयुमदा हातपा हाइबासि ngasi खुनाइसिदा लाइबा इसाइसु सिंजे क्रमाने मयुम पानबा ngamdoino हाइबगी वाफमजिदा लैरिबा ममा सिंजे वाकन फमनि खुनगसि फमजरिबसि ममा ओइबि सिंगी पेनदबा खोलाउ सिंजे तोइना लाहोनबिगेनो हाइबा वाफमसि सरकार की सहायता तानजरगा की लंगलांग असुब पुथोब अखोई लेप लेतना खुंजन चंजनगे जेसी साइड की लेपजरी चलसी लेतबगी मागी असुब लंगलांग खंगजबावा असिब हचांग लौजग्रे जेसी साइड
lamlong kaitheldagina porompat ki DDK crossing fawbagi lambi matek asi matam kuina sembidana thambagi damak hairiba lambi asi hayengdagi matam kaktana thingjinaba warep lawre hairi iramasi gi matangda khurayang palli da leiba youth social club com information center YSCCIC gi secretary na thadorak pacharol mana hai Kurai ayang pali lambi gi lamlong kaithel dagi DDK crossing fawbagi fibam fatana leiriba lambi asigi matangda ngasi YSCCIC ayang pali road development committee amadi maira paibi loop singa loina na mifam ama pangthoki hairiba lambi asi uful ka hena thangba maram na mafam asida leiriba miyamgi hakselda aduki matik shokhalle haukiba tha kayagi mamangdagi mari leinaba authorities singda lambi asi sembinaba amadi akan mamit yeng changnaba kayara khanghanba leikhrabasu ngasi fawba thabakta onthoktan leiri maramaduna lengaki mari leinaba singna lambi asi semjin sajinba haudriba fawbadi hayengdagi matam kaktana lamlong kaithel DDK crossing fawbagi lambi matek asi matam kaktana thingjinbagi warep asi lobani haina chero asina makhata na khanghalakli ख्वाइदगी मरुओइबा जगाने अयांगपल्ली रोड हाइबसे अखोई जेनिम्स लेरे अदुगा अखोई जीसी ताबा हिरम खुदिमक ख्वाइदगी मरुओइबा अयांगपल्ली हाइना खंगनाबा लंबी असे अखोइना मतम कयादगी लंबी से सेंबी होइना अखोइना सरकार की माइकैदा तंगजरदा लाखपसिदा अखोइसे सुम ताबीदबा अयांगपल्ली की नागेत तारिबा मनिंग अमदी ममांग तारिबा क्लब मया पाइबी अमदी मयाम से पुरपना पुंझलकांद क्लब अमदी मया पाइबी अमदी नागेत तारिबा प्रजा मयाम पुनमक्ता अखोई वारेब अमा लौनदुना हयेंदगिदी मतम कक्तना लंबी से हे मखोइना खुलाई पोरा अकांदा मेचिन पोरा अकांदा थाबदो अखोइगी मिट हे उद्रि फावबा अखोई मतम कक्तना अयांगपल्ली लमलोंगदगिना अखोई जेनिम्स ताबा लंबी सिबावसे अखोई मतम कक्तना अथिंग थमजरे Donate organs, save lives. Haiba Wakhalonda Regional Institute of Medical Sciences, RIMS Imphal, Rotary Club of Imphal, Amadi Manipur Adventure and Mountain Biking Association, MAAMPA na puna senduna RIMS Imphal lagi Kakching Dalayba, Kakching Public School Fawba organ donation gi bicycle rally ma chathakre. Cycle rally adu RIMS Imphal gi Director Professor Z Sunil Kumar Sarmana lam thaki. Rally lam thabaga mari lenana Director Professor Z Sunil Kumar Sarmana phongdokhibada India da chahi amada organ donation gi demand lakh manga rom lei National Organ and Tissue Transplant Organization notogi matung inna lakh manga gi organ donation gi demand leibagi manungda 38 rom tamak organ donate tawba maramna mataw karamna organ donate tawhangani haibagi matangda miyamda wakhal tahanba changi haina khanbadagi cycle rally asi pangthokpani Organ donate tauba haiba sida makhalani lay amana living organ da kidney transplant tauba amadi mioi amana khudong thiba thodok thoktuna brain dead oiduna leiraroi daba matamda brain natana thai organ pumnamak donate tawba yai maramaduna miyam gi wakhalda lana chatkiba ama leiriba asi leihandana ba public awareness piba mathoktai miyam bo hena wakhal tahanduna organ donation ki demand wangna leiriba sidagi karamakhai hantahanba ngamgani haiki Cycle rally adu Kakching Public School da lamthung form oiraba matung mafam aduda health camp amasung awareness program pangthoktuna organ donation gi matangda expert singna wangang ki Bicycle rally ama organ donation ki matang na sensitize saunaba bicycle rally ama sinjari organ donation is the most you can say the biggest sort of a service to the humanity India gi number oina akoigi chahi amada la 5 lakhs kumagi organ donation gi demand lei aduga akoigi noto gi matungina akoigi national authority gi matungina di around 19000 gumba donation tawre aduna gap si lakh manga dagi akoigi 1920000 khaki donation si da lei to gap si kamaina mention gadagi hai kana akoigi public ta organ donation hai si yamna tawoi aba doable oiba effort amani hai se akoigi rally sina akoi public ta demand akoigi sensitize tawjeningi Paumit yang tabiriba singbu marak thana ten ba break amatang lominasi Give your child a foundation for a bright and successful future. Admissions are now open at Heritage Convent,
where quality education meets values, discipline, and excellence. We nurture young minds through experienced teachers, caring environments, and holistic learning. Admissions open from 22nd December 2025. Visit our school campus to Narimthong Khulem Lekai for offline admission. Enroll today for a better tomorrow. Break ki matung makha taba pausing amuk lominasi. Loop na khangan kraba drug smuggler taret pung humfutara ni thoi ki manung da changzarakada bani haina lal holup KCP PWZ MC Unification ki maikai digi khanghalakli. Lo na tingkraba lal holup asigi PRO chingkhai ngan bana khut yek pi duna thadora ki Lamada United Nations Office on Drug and Crime UNODC na fungba Myanmar Opium Survey inglisingani kun mangagi matung inna opium thaba amasung heroin puthokpagi chang mamang chahidagi yamna hengalakpagi fibam uwa fanglei. Masina Manipur gumba ngamkhaida leiba state singda hakthengna aduki matik sokhalli. Myanmar gi oina opium thaba sing lisingani kun manga da chawrakna chada taratarit ki changda hengalakli. Masina chahi tara asigi manungda khwaidagi wangna opium cultivation tawba oire. Masida Manipur gi ngamkhaida leiba Chin state ta narcotics ki thabak nongma kangda na hengalakli. Manipur masagi lam manungda sho opium cultivation ki thabak hengalakpadagi khudam changdam kaya aikhoina uba fanglabani pumnamak asina Manipur gi rang asi hena marata hannabki maram oihale Myanmar gi apunba opium puthokpa si inglisingani kun mangagi oina chawrakna metric ton lisingamaga tara oi haina UNODC gi report ta mayek sengna hairi masigi manungda chawrakna chada marifu tara mathoidi raw opium natraga process tauba heroin oina mapan lamda thadorakli hairi Masina maram moiduna regional drug ki mamal hantharakli. Mamal hantharakpaga loinana heroin na hena sending hena leirakpana. Manipur da marangkaina fanghalli inglisingani kunhumdoigi medagi Manipur da thokliba iranga sina kunaya sibu shokhalli. Organized tauba drug trafficking sing amasung local collaborators singna kutsam naraga Manipur gi kuthangda drug ki karbar hena pathok chawthok halakpa aikhoinoba fangli. Masina kanglaipak Manipur gi Naha Singh Hamchat Ngokchat Nahanba Lamchat Sajat Kaitha Lakpa Amadi Kunai Asibu Manghan Naba Masak Haki Sendong Yang Laga Drug Ki Lalong Chatharakpani Drug na Lakhalaba Naha Singh Masingyam Khalakpana Furup Cha Singhi Angang Pokpagi Chang Hanthanduna Demographic Emergency Thokhan Batadatana Yelhomi Furup Singh Minority Tahalakpa Yabagi Oithokpa Yana Lady Pumnamag asigi yenglaga KCP PWZ na Manipur gi ngamkhaida kanba meeting changlagani masigi mathakta apikpa user sing khakta natana choba traffickers singi mathakta lupna akanba thabak paikhalagani amaromda rehabilitation counseling pi bagaloina na naha singi mahaimasin sana khotnaba culture entrepreneurship amasung thabak pi bagi matangda khudong chaba sing khudaki oina fanghanba mathau tare drug ki chaitheng asi Leibaga Naloina Ahanbagi Oina drug trafficker amadi dealer ga mari leinaba singi mathakta meeting changbagi manung channa lupna khangan kraba mioi taret pung humfutra ni thoi fawbagi manungda lupta changjarakadabani haina cherola sina khanghalakle Maitai gi paipu singna maitai pangal gi Liklam kaidana thambiramba madi puwaribu yokhatuna thambirambana maitai pangal leiribani haina all Manipur Chesam Sagai Development Committee AMCSD Sige General Secretary MD Nasir Khan Chesabana Fongdokre ngasi Imphal East Palace Compound da leiba Hotel Castle da all Manipur Chesam Chesabam Sagai Development Committee AMCSD Sinasinduna Sek Chunet Jun Amadi Tokchom Chanungan Bibu Ikai Kunaba Utuna Chesabam Descendants Grand Achievement Award 2022-2025 ki Tauram Pangthokre. Tauram Aduda Wabagai ACGX MLA MD Mazur Rahim AMCSDC ki President Maulana Muhammad Hassan Social Scientist Dr. Dhanabir Laisram SKTV ki Editor Ras Nongthongbam CCRR की Executive Member Julia Singlai Amadi Sanjal Junior High School की Retired Headmaster Alhaz Rosen Nasaruk Yaki
Mohammad Nasir Khan Chesabamna makha tarduna kumja lising ani kundagi lising ani kun manga faubada Chesabam sagai gi oina kosemda mark chada 85 fanglakiba NET UGC NET DRF Powerkrabasing National International gi thakta sanaroising amadi lenga ki makok thongba officer sing yauna Mioy Yankai Nitoida Pukning Togat Pani Lamdam Asida Kundaminariba Igi Mari Oina Laiminariba Yelho Furub Sing Asi Amaga Ikai Kumnafum to Ihaike. Ngasi Manipurda Maitai Pangal Singna Pangangi history adugi history yena puthoi ba punamak singche Maitai na reserve to biram draugati aikoi lairoi haiba wafam simaso ai Manipur miyam da thamjage loina na igi mari oiriba Maitai gi ipa ipu amadi mitai sing loina na naga sing hairiba igi mari singche aikoi Manipur gi Maitai Pangal Singna awang ba thakta ijat to pham thoi haiba wafam siso amuk panja Tauramaduga Mari Lainana SKTV ki editor Ras Nong Thongbamna Fongdokibada Sagai Amadagi examination da Mark Wangna Fanglakpa Mikok Taraklaba Sanaroi Amadi Saknai Raba officer Singbo Okpa Sina Tungda Hotna Ningbagi Wakalon Ama Piba Ngambaga Loinana Tungkoina Achetpa Sagai Ama Oiba Ngamlagane Mioiba Mana Hotna Badangam Loidaba Leite Mahakna Tauge Haina Kaliba Tabak Aduda Mai Onsil Labadi Soidana Mai Pak Pangamgani Haiki Amaromda Dr. Dhanabir Laisram na Fongdokibada Angang Semba Matamda Mangonda Yauriba Magun Adu Yenglaga Sembi Gadabani Matam Kangna Haina Singna Sizinaba Amadi Ahan Oiba Singbu Ningtina Seba Taubiba Matautai Haiki. But many times disciplines isai kanta lakshati hai disciplines adna manna kana wamna pi dragati ai disciplines ina tamuya daba adu tamga su khana su ina implement to do hai adu implement to na ke lamta ni ko ala mana pura chaina na chi to ne ko bi na ma to ma ko disciplines pi na hai adu larger context e mo tan ko laws my own is constitution ki hoga we have different laws makoi me amse ekta they all are disciplines I say kanano ay na kari represent ori ona makse ay surroundings in the time ato na kasi ko chesa ko saga is mana pangko iba kam sina oni thawar sina surrounding am ko iba sina man boyga sireki na na ko iba na hasing saga is so iba ay maroina so ya positive ko iba ya encourage ko iba inspire ko environment sina obviously follow ko iba next fruit ko amo makake fruit ko ina ya bagi aso na man barle na musi inspire ko iba also very emotional way of community Alam sirna namjun sirmi mayam kapi kadam se IAS officer se alam lising ake tunda am kagam doctor se alam lising tu limong ka mayam engineer se alam lising tarai tunda mayam ai sabo engineer ho ya bonde ai sabo engineer doctor ho ya bonde IAS ho ya bonde mi ki masa sida male ki ni yana na ko ni par ka ai ki mo ka ni par ka lai ni wasi ka ka ki di ko ni par no ka so ni yo ni asi na simi do ne Manipuri Students Federation Imphal West amasung Imphal East District Committee na punna kutsamna duna chatliba December tha asigi tang 3 tagi hauna Johnston Higher Secondary School da free special class pangthoktuna lakliba asida mahairoi kharada laitongba nungshit leiba thawai amadi hakchang da ayet apan piba kaya thokibada Lining Thau Sanamahi Temple Board ki amaibi singna Laithau pangthokiba adumak mahairoi dup asina thagatpa phongdorakle MSF Imphal West amasung Imphal East District Committee ki General Secretary Singna khutiyak piduna thadorakiba cherol amada mahairoi kharada laitongba nungshit leiba thawai amadi hakchang da ayat apan pibagi thodok asi tha asigi haukiba tang 13 15 amasung 13 ta thangna na thokibani Lining Thau Sanamahi Temple Board ki amaibi singna thodang lokiba asigumna makata na mahairoi oza amadi mahaisang singda laitin ki ayat apan pirakpa singdasu khudong thiba thoktanaba maipuna na achauba thodang lobiyo haina cherol asina phongdorakli
Universal Friendship Organization UFO na sponsor tauba Maitai Huyan Plalong Sintam Sanglen Sajal Academy gi Chingnung Khokta Linkhat kiba All Manipur Battalion General Headquarters ki chahi kuntrani thoi mapung fabagi kumon thoram pangthokre. Headquarter asina pangthokkiba thoram aduda saruk yakiba UFO gi thaumi singna Luchingpurel RK Manisana amadi ibdo pakhang ba yekpa firalda ikai khumnaba utkhi. Thauram aduda headquarter asigi General Secretary Konthauzam Ranjit Maitai na haikibada kumja lising mga chamapan marifutara humdoigi ngasigi numit asimaktada UFO gi Luchingpurel na battalion asi lingkhat lamani. Organization asigi apun bagi saktam kai handana amadi hena mapangal kankhat hanapaki pandam amagaloina na thauram asi pangthokpani numit asina lakpada Luchingpurel na sinaramba sintha pumnamak member singda ningsing handuna amadi mi ampunna khangminaba honabani. Lining Laishonda Yumfam Oiraga Namsilamba Maitai Kunai asi amuk hanna haugatnaba aikhoigi nan amasung Chatnabi Singh Tasin Komjinduna Puyada Iramba Ariba Maruna Nauna Kuntoktuna Kunban Leipan Lagani Haiba Wafam asi Miamda Kanghanbagi Matam Oire Haina Mahakna Makhataki. Haukraba chai solising mazamapan mawdahumdoi December gi tang kungani panda koi oja Luchingpure na odogir banamit adu koi ngasi je thole maramazuna akoi jane quarter chinukona koi kunthani thoirak suba ningsing komon thoramasi akoi jane quarter chinukoki omisingna koi tangai phadana akoi pangthokjari. Tongan ba higher secondary school amadi Manipur University yauna DM University ki makhada leiba college singi hantak pangthokkiba kumja lising ani kun manga kun taruki Students Union gi mikhalda mai pak pangamgraba Kangai Park Student Association KSA gi mahiroi sing taramna okre KSA na silaga hatta kangjai bungda pangthokpa taramna okpagi tawram aduda mahiroi loop asiki advisor su oidiba Kangla Paugi editor Paunam Labango ACOAM Loop Kanglai Park ki president su oiriba KSA gi advisor Sorai Sam Sanjit amadi KSA gi president Sukham Vidyanandana presidium member sing oina saruk yakhi Thauram aduda hantak pangthokkiba Students Union Mikhalda mai pak pangamkraba amadi Mikhal thengna kiba tongan ba school college amadi university gi mahiroi singda khudol pot piduna pukning thogotki Thauram aduga mari leinana KSA gi president Sukham Vidyanandana phongdokkibda mahiroi loop asigi mihut ama oina tongan ba school college amadi university da pangthokkiba Students Union gi Mikhalda mai paklaba mahiroi sing asina Mama leibak nungsibagi wakalon na mang tharakanda afaba mahiroi kunai ama oihan bangamgani mahiroi sing asina luchingba amamam oiduna leibak asigi afaba thabak thoram kaya ama pangthoknabagi pandamda makhoibu pukning thogatpa oina taramna opagi thoram asi pangthokpani Haujek lamdam asida thokliba irang asina maram oiraga mahiroi singda achouba chaitheng ama piri maram aduna lamdam asida leiriba Private school singna mahiroi kunaida awaba potum oigadaba thabak tobigano
loinana school gi tuition fee thidabagi awa chaitheng sing pibiganu haina Vidyanandana appeal tawki Mahiro Pamoina Hosek Togiba, Manipuri crisis Saitare, Machina Marabakanda, Mahiro Sinasuke Matic saying, I'm a PFC, Kudiman Yana, Masiki Matansha, private institution, wishing a show, economy, Asumatic Marabakana, parents in the Asumatic saying, Kidivina, PT, the Bikina Traga, Karigumba, Yamna, Mahirising, and the parents in the pardon, we get about what I think we get about Makalgi, about saying they Madu, Tawaka, Madu, Vigano, Masika, private schools, I was saying, Mahirising interest. Togiba, Lanasi, Young Bilakanda, Mahirumiam, Yakanaba, Monga, View, Waham Doma, Tamzani. India Lengaki Donor Minister North East Council NEC Amadi Directorate of Education S Kapuna Kudsam Naduna North East State Singi Mahiroi Singi Oiba North East Students Program on Awareness, Risk and Knowledge on Space Hyber Program da North East State Singdagi Mahiroi Chama Khangat Pada Manipur da Tongan ba district Singdagi Lengaki School gi Mahiroi Sing Khangatuna Bangalore da Leiba Indian Space Research Organization ISRO da Haduna Rocket Saba Amadi Tagat Pagi Matangda Infraction Program da Saruk Yaruna Bakidamak Nipan Suba Beach ki Oina Chandel Bisnupur District Amadi Imphal is Zone 2 dagi Lengaki School gi Mahiroi Tarani Toy Amadi Oinam Ranjitna Coordinator Oitana Bangalore gi Damak ngasi Imphal Thadokre Mahiroi Singadu ngasi Imphal Thadok Lamdaida Paumi Singa Unaba Amada Additional Director of Education SHK Dangmai Manglem na Fongdokibida Manipur ki tongan ba district singdagi khangatlaba mahiroi singna ISRO amadi space ki lamda leiriba institute singda leiriba scientist singa unahanduna makhoi ga interaction tawhanduna space science ki maramda khanghanba simak yamna faba khongthang amani loinana mahiroi singna su hiramasigi matangda ningthina khangba ngamlabadi tungda kanaba kaya ama lakpa yai amadi hantak thariba base asina aroiba base su oire haina fongdokhi Aroibada maroiba pausing amukhan epizari Tongan balamda mai pak na mathau pangthok liba Manipur gi furup ahum gi mioi ahum PM Narendra Modi na mahaki man ki baat ta thagat da fongdokre BJP lengang na state asida dictatorship ki lengang clone chathaduna lakli haina CLP leader Okram Ibobina Maral sikre amasung Laikhidrabi KH Chawbagi atumba wayal puthou Maral leiba chairak pigadabani haiba demand tawraduna iram sifaida miyamna wakat mifum chathakre Matang asida bulletin asi loisinjare Manipur miyamgi punsida khwaidagi hena maruoiba state asigi leibak asigi amadi malemgi e pau singidamak SKTV news pu meeting taduna leibiyo kurumjari